ngasi numida waram phongkiba towan manipuri se phongsingdagi maruoibi I pausing khongosaraga manipur top channel gi maikedi gi myamna thamjagi ahanbada manaba pauksi de phongma pawma yum ama tumna mai sakre leibak thiba thawdo amada khanghauduna mai salakpadagi yum ama tumna mai sakre hairiba thawdo du Sandal district ki molsam police station konba selhon village da ayuki pung mangarum tabra thokibani maina tumna sakraba yum adu Daukholon Tauthang se Yangkai Apokpa Langzam Tauthang Selhon Village Kengjoy Subdivision Sandal District ni hairi Thaudu oduda yumaduda miyu amata aso open nang haudrabasu yumaduda leiba poching de amata laubu yadna tumna sakre hairi maduda handakta nauna thakragi mamangna laujaba car amasu yaukre hairi mai edu electric short circuit ki spark te yahorak poigani haina thajanari Yumlo Nabasingamadi Kuladu Liba, Assam Rifles ka Kusamaduna Mai Mutanabakana, Honarabasu, Kanaba Punky de Haidi, Mainatum Sakraba the Yumbo Dugi, Luke Kayamuki, Malsang Yaukibano Habido, House Pawi or in the Sapsana, Leptopungam Dri Haidiana, Baushna Fundurakli, Makasatara Poina Topa Mana Factory to Gakrabamatuna Manga Fagale, Panabasutiri. Thasigi taraga mari the district police thawal na moizing mina kaithel area da brown sugar factory thugairaga thawba mayum ahamadi bibi sei nifuguni pan mapureba ts kadimur elias kadim yamlaba brown sugar korana fakhibadugi case ki makha sathaba investigation da ahamadi bibin haidorakpadigi bemem sei kungani pan mapureba md Tamizur Rahman Elias Ning Thamoijing Mina Kaithil Leibasi Thawbal Wang Matabadigi Thawbal Mayum Ahmad Bibina Puram Party Gizun Kungani Tuida Aduga Rahena Sai Kuntraga Mapana Pureba MD Idaris Kamsipai Laitan Pokpina Zun Kungamarida Amadi MD Nur Sai Kungani Pan Apokpa Tomai Moijing Awang Lekai de Leibana Zun Kunga Tereta Moijing Mina Kaithil Digi Faki Housing Sumakatana drug manufacturing racket Sinaba Sing Yauna, suppliers sing financiers sing drug yon basing aduga, transporters sing fana bohanari. Nungti go in a moising area sing Naba Mapam the labor yum sing the lot to a labor sing pana of Tizin Beki Tabak Satari, Masi at a Mapam the su mirror Oiba sing fana of Tiriana, Paush na Fundurakli. Makasa Tarapoina, Oninkol Poxy the form of Paukrana. Sokningai nabagi phibam da sel paiba kharaga lautunaraga potpham license pitholamba yaningde Moirang Municipal Council na council asigi manungda leba kaithil gi ahangba bender samaga taraga marigi license huralonada Sokningai nabagi phibam da sel paiba kharaga lautunaraga potpham license pitholamba yaningde lakliba July manga phawgi manungda mari lainaba singamadi local MLA na miyeng sangbiduna asumba kaithil phambisingda hangduna leriba street vendor gi license pidrabadi Moirang Kaithil Pambisingna Makal Makaki Kongjang Sanctionana Basim Sari Hadi. Hiramasi Matana Moirang Kaithil the Pambi Ngayon Binupia Mana Fondorkivida, how keep say English and Yakunganito the Matamatu the Moirang Kaithilgi Nauna Saba Lushilava House it Ngayon B Amadi Manamasing Yombishina Pamdibama Pamasi Yauna Bender Samaga Taraga Marigima from Hang Libasi mentioned about February Tang Ohunda Moirang Municipal Council Gimake Digi talked about Yadava. Man mamong na notification ama adusu moirang da ka hena launadaba pauksi amada advertise thok tuna tha dugi tang taraga mathi phawgi manungda application pisilakadabani haiba advertisement thokre haiba paw phangmadagi sahi kundagina kuntra hena kaithel sida potpham phamduna imung manung pujariba nupi kyana aikhoida pibinaba haiduna council satuna mari lenaba che changsing thajin khiyaki adu boy khoina thajilibasi lokshin bikhide haina spaus na fungdorakli Makasa Tarapoina Kanglai Paki Maira News the Fong Matopa Paumana, Manipur Gilambi Pibam Kahena Pataba, the governor Laganesan and Nungdang Fundokre, Manipur Gilambi Tong Pibam Satina Fatre, Manipur governor Oirakpatigi, Lamdam Sigi Singamasum Tamgima from Kiara Satuna Yang Mamatamda, Istada Sigi, Lambi Tongi Pibam Patana Lambatinaki, Lambi Tong Pataba Sinamiam Satok to Sinto with the Kudong Tine. Manipur Miam na Sulami Tong Patabigi, Awaba Kaya, Mayuk Narabasu, Domina Lashinduna, Awaba Kangbi Hainabi Malay Haina, Manipur governor Laganisana Fundokre, Wapamasi Ngasi district administration Impal West na Sinduna, Wangoi subdivision Gimanung de Leba, district Sigi MLA, DLO Pradhan, CSO, Kunja Singamadi, beneficiary Singaloina Sakang Makang Navigi Toramda, Chief Guest Ki World Period na Magna Fundokibini.
Wangoi subdivision gi manungsana yumnam huidrom da leiba mayai lambi college da wangthoki ba thoram aduda langthawal kendra gi MLA Karam Syam Moyang Imphal kendra gi MLA Kongkham Robindro Wangoi kendra gi MLA Case Local Imphal West ki Adakya RK Taruni Secretary to Governor Bobby Waikom DC Imphal West TS Kiran Kumar amadi ati official kya su saryaki thoram aduda Wangoi subdivision gi makhada leiba miyamna thengnariba awaba madi khudongsa da singi matang governor da paudamki loinana laingakna matik chaba thabak lokhatpiduna miyam gi awaba kokhanbiu haijaki governor gi mafamda differently able singna hauzik thengnariba khudongsa da singi amadi laingakna lakhot haningba thabak thoram singi matang nasu paudamba ga loinana memorandum amasu pisinki thoram aduga mari leinana governor laganisana makhatana phungdokhibadi government haibisi miyam gini miyamna thengnariba awat apa singmadi khudongsa da sing adu matam sana haigadabani lamdam asigi miyamna awaba mayuknarabasu tumina laisinduna awaba khangbagi hainabi leiba asina lamdam asigi development sothabani haki ngasigi thoram aduda miyamna pirakliba memorandum amadi wakatching asi note ama semduna chief minister thadaragani state asigi governor oina puba haurakpadigi tampaki mafamsing amadi singi mafamsingda koina satun yengma matamda state asigi lambi asi yamna fataba phibam amada leramba thengnaki lambi gi phibam fataba asina miyamna su khudong sadaba kya mayukna hale miyamna thengnariba khudong sadaba madi awat apa sing mari lenaba loisang singa tanaraga ko honana bo honagani haki loinana COVID-19 laise thengnaba honabada achabu thodang lokhiba health worker singbu governor na thagat pa phungdoki atopa pawamadana Saukhatpa tangdu loitaba khunai ama semgatsi hairabadi thaksi kaksi amadi thagolon khangna work culture leina thabak pangtokpatai sana jawba lesemba Manipur si hiram khunimak saukhatpa masum tangdu loitaba khunai ama uhensi hairabadi hiram khunimak thaksi kaksi leina thagolon khangna work culture leina thabak pangtokpa mathoktai haina Rajya Sabha gi members oiriba Manipur gi ningthau sana jawba lesemba na phongdokre Wafam asing Manipur jagoi marup na sinduna Manipur gi classical dance ki mapani hariba Padma Shri Guru Maishnam Amubina laikidaba sahi yangkai mapung farakpaga mari leinana pangthokpa thoram amada ningthau sana jawba lesembana phongdokhibani Lamboi khunang khongda leiba jagoi marup complex Guru Maishnam Amubigi mitamama maikhum hangdokpa yauna pangthokhiba thoram aduda ningthau sana jawba lesembana makhatana phongdokhibadi aikhoi khunai si Leshem lakpadigi thaksi kaksi thagolon khangna lakpona lamdam amani adubu sakhotpegi matungina western country rongi ithil khara sanglakpana maram oiraga ngasi di fajakhra bai khoigi thaksi kaksi asi mangtharakpagi mami tare ningthau sana jawba leshem man makhatana hai punamak sing asi oiduna su maihauroldagi satnaduna lakpa thaksi kaksi amasum thagolon sing ngasi phawba ngaktuna thamlibasi aikhoigi nat sankritan jagoi sei Sana khonaba amadi thangtagi oja guru amasum mahairoi singna mapung fana ngak senduna thambiri asiguma makhalgi satna lon chatsing asi mipung kudima ngak senbagi thodang chauna lafam thoi haiki laikhidraba guru amubina puthokpiramba jagoi sing amadi layoikraba art amasum culture gi oja guru singna thambiramba liglam sing ngaktuna makhatana mapung fana sakhotnaba hotnarabadi malemda ikhoigi art amasum culture si hena masak thokpa helakani haina ningthau sana jawba lesemana su makhatana phungdoki Atopa pawamana coordinating committee na ngasi disturbance free education zone demand gi khongjang sangsingkre lecture songaga nifuga mathoi graduate teacher lising hunga sahumga taraga mathoi primary teacher lising aniga satreka yangkhai gi nipan ward padi mahairoi sing mapung fana le lairik tamba phangdre somoluwang Manipur lenga ki makhada lairibi school college sing oza ya ward pa yamna laire Lecturer oza lising aniga samriga maudraga mari leigadabada lising amaga samapanga nifuga humdoi khakta leiduna lecturer songaga nifuga mathoi wali aduga graduate teacher haibadi art science hindi home science na singbugi oza lising taruga sanipan ga kunga nipan leigadabada lising ohumga songaga taraga tare khakta leiduna graduate teacher lising ohumga sahumga taraga mathoi watuna leiri aduga primary teacher lising nipan ga sahumga humfuga mari leigadabada lising mangaga satruka sumnagi taruk khaktamak leiduna primary teacher lising aniga satreka yangkhagi nipan watuna leiri haina deshamgi education and academic affairs ki secretary gi thopuri ba thaunawjam somoluwang na phungdokre wapam asing asi coordinating committee on disturbance free educational zone demand si sangsilakpa campaign gi sarwa moina ngasi Imphal West ki samusang upper primary school mamang school asigi mahairoi nupa nupi sing amadi mama mapa sing na saruk yaduna satakiba campaign amhang phongdokhibani
ngasi campaign adu school asigi mahairoi nupa masa nupi masa singna class leptuna school mamangna pareng leptuna awat po oza hapiyu mahairoi singna phamnaba desk bench pibiyu haiba plate ka sing paiduna kholaw kya lakhi khongjang asida mahairoi singi mama mapa oiba singsu saru yakhi Education and Academic Affairs ki Secretary Thonalzam Somo luwang na makhata na phongdokhibadi lenga ki school sinda oza gi award pa laiba loinana school gi infrastructure matik sadana lairibasi mapung fanana ba June 15 dagi hauna coordinating committee on disturbance free educational zone demand awareness amadi human sense hemduna khongjang sangsin ba horakhibani khongjang asigi manungsan school sinda sel gi demand ga mari lainana Aki khang piba loinana school thingjin begi thabak tawbiganu school singna mahairoi singi thaknaba phabi sing phongan biu mahairoi nupa nupi gi tungan ma toilet thambiu khwaidi gi maruena oza gi award pa lehen biganu mahairoi singna phamnaba desk bench mapung fana thambiu haiki ngasi gi campaign adu saruk gya khiba mahairoi singi guardian amana phongdokhibadi kalen suti karakpada samusang santipur upper primary school gi award pa oza singa si mention biu Housing school asida oza taradagi hena laitabadagi mahairoi sing subject suna larik tamba fangdre lengang na pakhalakliba school fakat hansi mai paganduna school asigi waliba oza sing men khatbiduna mahairoi singna phamnaba desk bench mapung fana thambina bohona biyo haiki madugi oza gi masing asuki matik award palaibana primary dagi horaga college fawda lairiba mahairoi sing mapung fana lairik tamba fangdre award oza sing asi athuba matamda hapsin biduna lengang na pakhalibi school fakat hansi mission gi mapung fawa kana batu fanganduna mahairoi sing lairik tamba fangan biu haiken su paus na fongdorakli atopa pawamadana registration number thada ba GCB amadi proclaim na singba mission sing transport department na miyeng sangadori manipur da lairiba miyoi kyana GCB amadi proclaim na singba Lairaga thabak sizinaraga niyam gi matungina registration number thadabagi hainabi ma hauzik manipur da laire maduna registration number thadana thabak sizinari ba JCB amadi program singda transport department na miyeng sangmaga loinana athupu matamda hairiba mission sing asigi mapu singna registration number thana ba thabak paikhalagani hairi hiramasigi matangna pausi asina transport director ga wari sanaba matamda phongdorakhibadi JCB amadi program singba singasi Lairaba matungda motor vehicle eki matungina register tawduna registration number ningthina thagadabani adubo hairiba machine sing asi lairiba miyoi singna machine sing asi mari leinaba transport department register tawdabagi hainabe amalei maduna register tawdriba JCB amadi proclaim sing asigi mathakta transport department ami yeng sanglagani loinana athuba matamda registration taunaba official oiba sirol ama thoktuna khangalagani masigi matungna niyamgi matungina registration tawdaba tarabadi drive sathaduna registration number thadab JCB amadi program machine singda ain gi matungina lokhatpam thokpa thabak lokhalagani haidi pausina hairiba JCB amadi program na singba sing asi work site mafamda haibadi singmanda arapa mafamda leba kotpna singmagi thabak sejanabana machine sing asigi mapu oiribasingna niyamgi matungina transport department da laktuna register tawgi thabak tawte asiguma registration number thadaba JCB amadi proclaim singbasina accident haibadi asu open gi thawdo kya thulokpa matamda ain gi oiba thabak lokhatnaba honabada yamna sauna apanbam ohelli hani safungdoki atopa pawmana se minister biren gi miye makhada LLI gi kenel mai pakna tengthokre matam kuina fail oiduna lairuraba lautak lip irrigation LLI gi kenel se minister en biren gi lusing makhada ngarang digi hono water resource department gi makhada mai pakna tengthokpa gi thaba hokre hairiba LLI gi kenel asi kumbi station mayai lambi crossing gi kalbat fawa tenglamlaga kumbi khuga turel yawudaba kumbi station gi tainafam kha thangbada meter lising amaga songa rom tamak ngairaba matamda tengthokpa lepkhibani masina maram oiduna saitun mamangi lakon yawna lawpari kunthra rom ising thumjin badagi lawmi singna law uba yadabagi awaba mayukna khibani hiramasi matana se minister en beren ga thubo mieng sangduna water resources department gi mari leinaba authority da pokta kuiduna water resources department gi irrigation maintenance anigi executive engineer tolerance sakana lusingba timamana kenel tengbagi thaba simai pangna satakhibani manipur lenga ki mekedi gi pekhalagliba thorang adubu kumbi lautom laukol lau uriba kumbi municipal council gi hanagi vice chairperson Bobby Sana se minister en berena madi mari lenaba water resources department gi authority singbu thagat pafungdorakli atopa pawamana plastic hondokpa singna malemda sokan madigi kannanaba khona satuna paujel sandoliba Rohan Agawal okre
plastic hondokhak-sing asi haujikti loisin khamjinba ngambagi wangma lankhre Dr. Dhanachandra. Malemgi miyamna maruoina Indiagi miyamna matam sangnadagi nungtigi sizinaduna lagliba plastic hondokhak mayam amana laimaidamadi lairul nungda laisinkhibadagi malemgi lebak lehaudamadi ising nungsita sugalakpadagi kannanabagi pandamda Indiagi mafam kaya marumna khongna satuna paujel sandokliba Maharashtragi Nagpurdagi Rohan Agawal Saikun ngasi Bisnupurda okhibaga loinana khananabagi thauram amasu pangthokre haidi Makasa tharak poina kangla pawda phongba to papa mana army recruitment cancel tawre haibagi mayokta BJP office ta thomjinkhre Indian Army da sangnaba makal meka kyagi process loiraba matung cancel tawre herakpadagi mayokta yaningdaba phongdoktuna lenga pairiba BJP gi office ta satuna hogatkre Indian Army recruit asida saruk yariba singi apunba Manipur Indian Army aspirant sindunanga si nitya pachu thekta leba BJP gi office ta thomjilakpaga loinana BJYM gi president unana bonaki mafam adura leramba policing na thingduna wari sanaraba matung aiba sirol amasu pisilamki ngasigi khongjang adura saruk yakhiba aspirant asigi wangangloi sana khunjabamna phongdokhibada English singaniga kunga mathugi March the Indian Army gi CEE launanabagi dama candidate singna saruk yabaga loinana physical pass tawraba baiba wosi loiduna medical fit oiduna lairabasing exam tawnaba hotnaramki adubo exam tawdringai ngarang khakta hariba recruit asi cancel tawragani sei kungo humdogi makhada laibasingdi agnipat scheme na yaw yagani atai recruitment singdi yararo herakpadigi asigumba sei kungo humdogi makhada naha singa sidi hingna hatpaga sapmanai matam kyagi mamangdagi Indian Army da sangnaba hona jarakpa naha singdi hingna hatpaga sapmanare nomagi matam asi kayamuk yamna maru oibagi haibisi lenga sina yengbidre hairaduna MP lai sembada che thajinkibaga loinana BJYM gi president su hiramasiki matangna mateng pangbiyu haina su phongdokhi Makasa tharak poina ngasi state si goiriba COVID-19 update myamna thamjagi ngasi goiriba positivity rate si 7.5% haibidi hanadagi myam ngasi na COVID-19 positive oibigi sang si kharakak wangkhalakpagi mami ma uri haibidi ngasi hawkiba pungkun gi maris da miyoi taruk nauna COVID-19 na positive oiba thengnare aduga apun boina ngasi covid test tokiba miyoi masingna marfuni miyoi marfu test tokba miyoi taruk COVID-19 na positive oiba thengnarakibani duga miyoi amata COVID-19 na positive oiduna lekhidabagi claim lakte loina ngasi nauna miyoi taru COVID-19 na positive oiba thengnarakibasingsi Imphal East gi miyoi ama amasum Imphal West gi miyoi manga hapuna miyoi tarukni duga ngasi goiriba positivity rate si amuka na 7.5% ni hainasu status update on COVID-19 na su report tawri makasa tharakpun arambaidigi atenma paukora Udaipurda nopur sogatpagi manga kaktuna hatpagi tamthiraba thaudok Congress na paliba Rajasthan state ki Udaipur June 19 yamna tamthiraba miyat ki thaudo ama thokre Prophet Muhammad ki matang da sayetnaba wanga ngangkhiba nopur sarmabu sogatpagi dama dukan phamami yema manga kaktuna hatkre tujungningai oiraba thaudo asi camera mamang na thokibani dukan manung da miyo ani sanglalaga amana manga kakpa duga amana camera da record tonki amasum video recording adumak viral ohanki miyat pani asina Prime Minister Narendra Modi desu thang uladuna camera da ki halaki asumna IS ki tamthiraba mihat adugumbadu ngasidi India rasu haugalakle hainasu phungdorakli amaromdana result da thamoi sokningai oiba wari kaya hanake higher secondary gi result asida thamoi sokningai oiba wari kaya su yauri barpeta gi ritupan nat koba mahirui amasada 89.8 phangki science stream gini medical entrance exam thabagi asob mangama mangjarami adubo higher secondary gi parikha thadringi mamangda bone cancer na narakpadigi yamna wana parikha thaki tamthirabalaina asibu singnaraga yamna wana thakiba parikha adurusu sada 89.8 phamangamlaki hawkibe April 8 Guwahati gi medical college hospital admit tawki amasum result asi hospital gi phamungda laina taki layengna damak bone marrow singba thorang tawbada lupa lakh 15 dagina 13 phawu sangani hairi hospital authority ni scheme kya gi kuthangda layengani haibigi thajaba thamni adubu upai leijadraba mama mapa na minister Himanta Biswa Sharma gi miyeng singsilakli Assam Arunachal ngamkhaida leiba Narayanpur gi satri ni sumi handaki parikha sida sada 108 phanglaki marksu blood cancer na narabi na pimasani blood cancer gi anaba khangna leirek padunu yamna wana parikha thaki maki mungi miyoi sinsu minister Himanta Biswa Sharma gi nungsimi yeng singsinjarakli
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ